Relief camp da lairiba MEITEI amadi KUKI IDPs sing mayumda hanjarage hairabasu marakta thingba piba yauri asigumba thingba piriba si kanana no haiba si thidokpagi tangai fade haina Chief Minister Yumnam Khemchan phongdokre wafam ase kumbi ge MLA Sanasam Premchandra amadi kumbi miyamna anoba laingak asigi Chief Minister oiriba Khemchan bu taramna okpagi thauramda phongdokhibane Thauram aduda Chief Minister na makha taraduna state asida thokiba irang asina maram oiraga community anigi marakta thajanadaba aduna maram oiraga amana amagi manakta changba ngamdabani Manipur da peace puraktana nungaiba chawkhatpa lamdam ama oiba yaroi community anigi miyoi singna masa masa gi mayumda hanjinjage haibada thingliba si kanano haiba du aikhoi punna khangdok minashi haike Kumbi constituency chawkhatana Manipur chawkhatpa yaroi haiba wafam Chief Minister na phongdok laduna moirangdagi wangu fawbagi lambi ase numit taraga mangani gi manungda semlagani loinana sugnu napatki thong hek saba loibaga IDP singbu yumda hanjin hanna bahotnaragani haike Thauramadu sarug yakiba MLA Premchandra politics ki kenaba yenglaga amana amabu hunnaba si afaba khongchat nate masigi mahutta amaga tanaduna awada pa yenglaga iramdam masigi chawkha thaurang sing pukhatna bahotna minarshi haike Thauramadu thanga gi MLA T Robindro madi Besupur District Deputy Commissioner Puja Ilangbam yauna miyoi kya sarug yaki Ukhanna riba community ani sigi thajanadabaduni sangban maitris Safe zone hairagadi MEITEI na taba jagada hek sangbadi kaisu kaidre agbakoi isu oi zomi sina taba jagada oi sangba kaisu kaide hanjanani adu mapungoina Churachandpur more amadi Imphal gi peri daleramba KUKI sinau sing mayamsu hanjandana leidi do sasan naibasi lakpa taragadi akai punne yengba bani aduna ena thamjari si asai yambana haibi budumaina wi Manipur si shanti poraktana ngaibi yaroi wangu sabatana Manipur sabatpa yaroi adana wangu bi awar pa kudi mak ai mateng pa yausage